Yoo Yonfamdagi Thonglaga Yonnaba Hotnaramba Hui manga pulisna Kankhre. Chahi kharagi mamangdagi yumda yokpa yen nganu khaknatana hui fawa chabagi chatnabi ama ching amasung tamda lairakpagi makha tarakpada Thonglaga Yonnaba bora khaw manungda numit manga rom hapchilaga thamlamba hui manga kanbaga loinana Yoo Yonfamgi mapu ningthaujam suranbu pulisna faraga courta puthoktuna numit humdagi custody remand laukhre. Thaudok ase thohaningdaba thaudok sing tholaktanaba Nambon Police ke Oshi Oriba IPS Promotion Zaitenia Mirza amadi Police Station asigi Sub Inspector Y Arun Kumarna mobile patrolling chatpada bhamjir ahaluf makha lekaida Yoo Yonfam amagi sumangda hui manga bora khaw manungda hapchilaga binding wire na punsilaga makok khaktamak lithokhallaga achauba sarang manungda thamlama thengnarakibani. Huising adu kanbinaba People for Animal Manipur na wakkalakpadagi police team aduna mafam aduda chatuna yenglubada thengnarakpadagi huising adu kallaga purakibani. Huising adu ising amasung machinjak thabibada harauna chaba uraga awuba singna mamitagi mapitanaki. Ayogi report matung inna huising adu amamamda lupa lising aniga chawdagi lising mari fawba piduna Yoo Yonfamgi mapu aduna tongan mafamsingdagi lawbani haiba khangle. Mahakna amuk huising adu nongmagi thonglaga kg amada pachani lising ama fawa yole. Nambol Police na matam chana kalhobadagi People for Animal Manipur gi Managing ST L Vishorjit Mitaina thagatpa phongdorakli.